ꯑꯗꯨ ꯁꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅꯦ Hi guys, mayam Manipur mi khara lani uga aduna ai blanket kumba khara suruge tawbani ngasi mayam hojik fi suba jatoini iche ho yumda ai washing machine laite bako ado blanket macha macha do adudo suruge tawni da mathakta leibde nuaite fi nu subda duna hojik suba chalani blanket ani ne wow, so many flowers. So many flowers. Some the choli aduna. Some of cooking je para kill. Mama, outway. Okay. Mama. Bye. Talaga dito yoga mo ulak ko. Kurti je. Hasadra. Ado mayam video jam kai na huzan ring ai dani ko ngasi di product mo sum ulong edo bune ko foundation ne ko ai de koina foundation je dai kanda ke hani ngak tang khalai ra ga nam law pa ne tra ma chim che lang pa gumba adum thijalak ko do adu gumba do am lai dane ko ado sigi foundation je am nungai adu na ine mayam da share do ke do ine ko ado kaino hai kanda sida lai re the dermaco gi ne ko 2% niacinamide high coverage foundation for even tone and hydrated skin. Sigi foundation ji top top har gadi 2% niacinamide amadi ne ko 1% hyaluronic acid complex yawe. Ado sigi set se 7 sets leibu ko ado mayam da amount oina dum uchara ke yengminar se mayam foundation je sets direct leibu ko ado amount oina harake 01 da ivory laire 02 da nude ado 03 da natural ado 04 da caramel aduga 05 the piece aduga 06 the base ko aduga 07 na cinnamon leire sigi sine ado mayam ge pambado dum khalo chana bado aduni mayam aingonda chana bado dum dai uchar age ko aingonda chana de se set number 5 piece kane ko aduga 6 ka base ka chana ni ko ado aigi oin hai dai ne ainga si di set number 5 piece se oina dai age ko aduga yengminar se 2 All the product by the Dermacos are fragrance free. Stalere. Sina ingon the chana but do he ni bo. Adu de miam I hosi terage aduga hena mu nungai ba harga de ni ko sigi foundation je ko SPF 40 PA+++ yawe bo ko adu na akhoi gi UVA UVB de gi ngak thok bo do adu do oi doi ne ba. Miam ai terage ko. Kitang na dum ko nei. Adu na yam teroi. Mayam si foundation je 12 hours long stay amadi all control to we ko khoi skin ju yamna hydrate ohele ko do plum oil bado do oi hyaluronic acid yawbani na ko yamna high coverage pi ko agi skin tone ga jam chana rengo side se difference yeng bio ba adum agi skin tone ga am chana dry side amasika songi side chiga ko it just not conceals but also heals aduga ne acinamide china akhoi gi acne ma kumba spots kumba adagi ngak thokpa do uhan da bu adu da mateng bangi ba Ado mayam hojik water and sweat resistant oi haba se yeng asiko ai ulage ising khara hape aduga ai wipes na nan thu eba ko ado yengo kemta kok ta wani da loire tu mayam ayam phajana yam thuna blend dra aduga mai je khoi gi tongan ba glow ma pi bu admain do renga The Dermaco has imported 10,000 plus students this year with their Young Scientist initiative. Every time you buy from them, they will link your order to a child that they help educate along with Bumi. Audi mayam mayam da pami ba taraga di si sen naika khaktang da fangani aduga mogi website tagi lagi hai target agi makhada pirba coupon Kajal 2023 season of your 20% off oi doine mogi website te adun mayam akupa marol do description da loina magi aw bane ko adun mayam pami ba target di description do check out to biro sayo lai lai ga sa asam na mai te yamale sije urisi asine thong hang do tayo Sino thong hang Matakta. Sandal matakta thamdredi ne. Sandal sida thamani. Natari hina chele ba. Ai pochi le to. Baba ni amuk na ni amuk kap na ni amuk nusinay.
사나라. 와우, 얌 누가있네. It'll be sailor. 왠지 생각나요. 스마일. 세. 오케이. 스마일 레이버 돼. 누가야 봐. 스마일 나. ꯃꯐꯝꯁꯦ ꯇꯞ ꯑꯆꯧꯕ ꯑꯃ ꯂꯩ ꯈꯣꯡ ꯆꯠꯂꯦ ꯆꯠꯂꯦ ꯅꯦꯜꯁꯨ ꯌꯥꯏꯗꯅ ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯂꯩꯇ꯭ꯔꯁꯨ ꯃꯆꯨꯝ ꯌꯣꯡ ꯈꯣꯡꯎꯠꯁꯦ ꯀ꯭ꯋꯥꯇꯔꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯌꯨꯕꯤ ꯍꯦꯛꯅꯤꯡꯉꯤꯔꯥ ꯑꯁꯤ ꯊꯥꯎꯗꯣ ꯌꯨꯝ ꯃꯊꯛꯅꯦꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯗ꯭ꯔꯥ ꯋꯥꯎ ꯑꯦ ꯁꯤꯗꯤ ꯍꯩꯅꯧꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯌꯥꯝ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝ ꯁ꯭ꯋꯥꯏ ꯑꯣꯏꯖꯔꯦꯗꯅ ꯎ ꯄꯥꯝꯕꯤ ꯃꯈꯥꯗ ꯃꯦꯠꯂꯒ ꯆꯥꯕ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯒ ꯁꯤꯒꯁꯦ ꯍꯠ ꯚꯤꯗꯤꯑꯣ ꯅꯝꯃꯤꯉꯩꯁꯤꯗ ꯃꯊꯛꯁꯦ ꯁ꯭ꯄꯦꯁꯁꯦ ꯈꯨꯠꯂꯩꯁꯦ ꯁꯦ ꯑꯝꯇ ꯅꯝꯃꯛꯑꯣ Weirga nelu nu. Saya abne hau ne thum mani. Oi mullaganda. Mami keda. Hả? Thôi thôi. ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯁꯨ ꯁꯤꯒꯨꯝꯕꯗ ꯂꯩꯅꯤꯡꯉꯦꯕ ꯇꯨ ꯐꯤ ꯁꯨꯔꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯑꯁꯤꯗ ꯌꯥꯅꯤ ꯅꯨꯡꯉꯥꯏꯔꯣꯏ ꯐꯖꯩ ꯀ꯭ꯋꯥꯇꯔ ꯃꯥꯟꯗꯕꯅꯦ ꯌꯨꯝ ꯃꯥꯟꯕꯅꯦ ꯁꯤꯗꯤ ꯗ꯭ꯔꯝꯁꯇꯤꯛ ꯄꯥꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯗ꯭ꯔꯝꯁꯇꯤꯛꯁꯦ ꯆꯥꯟꯅꯗꯦꯗꯤꯅꯦ ꯍꯧꯕꯁꯨ ꯎꯗꯦꯕꯀꯣ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯀꯥꯟꯗ ꯃꯃꯥꯡꯒꯤ ꯑꯩꯅ ꯂꯩꯔꯝꯕ ꯀ꯭ꯋꯥꯇꯔꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯊꯣꯡꯒꯥꯟꯗ ꯗꯃꯥꯝ ꯄꯥꯜꯂꯦꯕ ꯃꯤꯗꯤ ꯍꯦꯛꯅꯩꯕꯀꯣ ꯑꯩꯗꯤ ꯍꯨ ꯌꯥꯝ ꯃꯥꯜꯂꯦꯕ ꯈꯪꯕ꯭ꯔꯥ ꯎꯄꯥꯝꯕꯤꯗꯒ ꯁꯥꯡꯅ ꯌꯥꯜꯂ ꯄꯥꯟꯕꯗꯣ ꯑꯗꯨꯗ ꯍꯨꯒ ꯌꯥꯝ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯀꯤꯖꯩꯕꯀꯣ ꯑꯗꯨꯗꯨꯒ ꯃꯤꯅ ꯆꯥꯅꯩꯅ ꯇꯧꯋꯦ ꯊꯣꯡꯉ ꯄꯤꯔꯛꯑꯦ ꯏꯃꯥꯟꯅꯕꯤꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯨꯗꯩ ꯍꯦꯛꯑꯒ ꯑꯗꯣ ꯑꯩ ꯆꯥꯕꯒꯤꯗꯅ ꯆꯥꯍꯧꯗꯦ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯉꯁꯤꯐꯥꯎ ꯑꯗꯣ ꯌꯥꯝ ꯐꯕ ꯄꯣꯠ ꯑꯣꯏꯔꯝꯃꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯗꯁꯨ ꯌꯥꯝꯅ ꯆꯥꯕ ꯐꯕꯗꯣ ꯑꯗꯨꯗ ꯑꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯁꯥꯏꯅ ꯁꯤꯗ ꯊꯤ ꯂꯩꯔꯝꯃꯦ ꯁꯖꯅꯥ ꯀꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯀꯁꯥꯔ ꯑꯦꯟꯖꯦꯜꯅ ꯍꯥꯏꯕ ꯋꯥꯅꯤ ꯑꯩꯁꯨ ꯑꯝꯇ ꯃꯍꯥꯎ ꯌꯦꯡ ꯇꯥꯔꯦ ꯇꯨ ꯃꯊꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯌꯦꯡꯒꯦꯀꯣ ꯍꯦꯛꯑꯗꯤ ꯎꯠꯂꯛꯀꯦ ꯑꯗꯨ ꯁꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯦꯛ ꯂꯩꯔꯝꯃꯦ ꯑꯍꯨꯝ ꯑꯩꯅ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯍꯦꯛ ꯂꯩꯔꯝꯃꯦ ꯍꯦꯛꯄꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯇꯧꯔ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯄꯥꯟꯗ꯭ꯔꯤꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯃꯄꯥꯟ ꯁꯥꯕ ꯃꯇꯝ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤꯅꯦ ꯇꯨ ꯁꯤ ꯂꯩꯔꯦ ꯃꯥ ꯌꯥꯝ ꯐꯩ ꯈꯪꯕꯗ ꯌꯨꯝꯗ ꯊꯥꯅꯤ ꯃꯔꯨ ꯈꯨꯟꯅꯤ ꯇꯧꯔꯦ ꯑꯁꯤꯗꯁꯨ ꯄꯥꯜꯂꯦ ꯐꯪꯒꯗ꯭ꯔꯥ ꯑꯅꯧꯕꯗꯣ ꯁꯦ ꯅꯪ ꯅꯁꯛꯇꯨꯒ ꯅꯪ ꯌꯦꯡꯉꯣꯁꯦ ꯑꯁ ꯕꯦꯕꯥ ꯏꯕꯥꯅꯤ ꯃꯤꯡꯖꯦꯟꯗꯣ ꯇꯤꯚꯤꯗ ꯎꯔꯁꯤ ꯍꯥꯏ ꯒꯥꯏ ꯂꯣꯕꯁꯦ ꯇꯤꯚꯤꯁꯤꯗ ꯃꯃꯤꯁꯦ ꯇꯥ ꯂꯩꯔꯦ ꯍꯥꯏꯕ ꯂꯣꯕꯁꯦ ꯃꯤꯡꯁꯦꯜ ꯃꯥꯜꯂꯦ ꯎꯕ꯭ꯔꯥ ꯎꯕ꯭ꯔꯥ
ꯑꯗꯨꯒ ꯃꯌꯥꯝ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯂꯥꯛꯑꯦ ꯁꯤꯗ ꯐꯤꯔꯣꯟ ꯇꯨꯔꯤꯕꯀꯣ ꯐꯤꯔꯣꯟ ꯇꯨꯕ ꯍꯩꯕ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯐꯤꯔꯣꯟ ꯇꯨꯔꯤꯕ ꯃꯤꯁꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯀꯣ ꯑꯗ ꯏꯆꯦꯅ ꯀꯦꯛ ꯂꯩꯔꯛꯀꯦ ꯉꯥꯏꯔꯝꯃꯣꯅ ꯍꯥꯏꯕꯒꯤ ꯑꯩꯁꯦ ꯉꯥꯏꯔꯦ ꯑꯗꯨꯒ ꯀꯦꯛꯇꯣ ꯀꯛꯍꯜꯂꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦꯀꯣ ꯑꯩꯅ ꯐꯤ ꯁꯨꯕ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯔꯒ ꯈꯣꯠꯂꯒ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯎꯊꯣꯛꯑꯒꯅꯦꯀꯣ ꯃꯇꯝꯗꯣ ꯑꯗꯨꯝ ꯍꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡꯁꯤꯗ ꯑꯃꯨꯛ ꯆꯥꯛ ಚಾꯊꯣꯛꯑꯒ ꯂꯥꯛꯑꯦ ꯑꯩꯁꯦ ꯐꯤ ꯁꯨꯕ ꯆꯠꯂꯤꯅꯦꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯀꯣꯝꯃꯦꯅꯅꯦꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯑꯗꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯃꯨꯛ ꯍꯥꯞꯄꯛꯀꯦꯀꯣ ꯅꯣꯡꯉꯥꯜꯂꯒꯅꯦꯀꯣ ꯃꯤ ꯂꯥꯛꯏꯁꯦ ꯑꯗꯣ ꯌꯦꯡꯉꯣ ꯑꯩꯅ ꯃꯤ ꯂꯥꯛꯄꯒꯤ ꯃꯣꯝꯄꯥꯛ ꯅꯨꯡ ꯀꯩꯀꯩ ꯐꯖꯅ ꯊꯥꯔ ꯊꯅꯝꯕꯅꯦ ꯃꯣꯝꯄꯥꯛ ꯍꯤꯗꯛ ꯅꯨꯡꯁꯦ ꯐꯖꯅ ꯊꯥꯔ ꯊꯅꯝꯕꯅꯦꯕ ꯑꯗꯨꯗꯨꯒ ꯁꯥꯏꯌꯣꯅ ꯂꯣꯏ ꯍꯦꯛꯇ ꯆꯈꯥꯏꯕ ꯑꯗꯩ ꯀꯩꯅꯣ ꯃꯣꯝꯄꯥꯛꯁꯤꯁꯨ ꯑꯩꯅ ꯐꯤ ꯁꯨꯕ ꯆꯠꯄ ꯏꯆꯦꯗꯣ ꯃꯣꯏꯗꯩ ꯋꯥꯔꯤꯅꯦ ꯃꯣꯏ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯩꯇꯕꯅꯤꯅ ꯃꯣꯏꯗꯩ ꯑꯗꯨꯝ ꯋꯥꯏꯔꯦ ꯈꯨꯗꯛꯇ ꯂꯩꯕꯗꯣ ꯐꯔꯛ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯋꯥꯏꯔꯦ ꯑꯗꯨꯗꯨꯒ ꯁꯥꯏꯔꯣꯜꯅ ꯂꯣꯏ ꯆꯈꯥꯏꯔꯦ ꯂꯣꯏꯁꯤꯜꯂꯝꯃꯤ ꯆꯈꯥꯏ ꯇꯧꯔꯦ ꯇꯨ ꯃꯣꯝꯄꯥꯛꯁꯦ ꯏꯄꯥ ꯄꯥꯕꯗꯨꯅꯦ ꯑꯗꯨꯅ ꯏꯌꯥꯡ ꯌꯥꯡꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦꯕꯀꯣ ꯁꯤ ꯃꯉꯥꯏꯔꯦ ꯂꯣꯏ ꯆꯈꯥꯏꯈ꯭ꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ